अहानबदा यामना मरुइबा पाव अमा पांदमदगी लौखटचगे मोरेदा बोम पोखाय हनख्रे इंडो म्यांमार बॉर्डर टाउन मोरेगी मफम अनीदा पोखाय हौदबा बोम मरी असोयांगम याउदुना मथंग मथंग पोखाय हनख्रे हाइरी ngasi बॉर्डर टाउन मोरेगी मनुंग चना लेबा मफम खरदा मंगा सुबा असम राइफल्स की पर्सनल सिंगना थी हुम थबुक सतबदा पोखाय हौदबा बोम मरी फंगबा ngamkhibga loina ngasi nungtin मंगा सुबा AR की बोम एक्सपर्ट की टीम अमना असोयांगम याउदुना मोरे कैथेलदगी मयोन NH102 की मनाक HT जोर्ज हाई स्कूल संगजफम गेट की कसिन द बोम अनी पोखाय हनकी अदुगा नुंगथिन पुंग अनी के मिनट कुंट्राग मापन अमदि पुंग अनी के मिनट यंखैगा तारेट रोम तारकपदा मोरेगी मनुंग चना लेबा मोरनोम बेंग द बोम अनी मथंग मथंग असोय अंगाम याउदुना पोखाय हनकी हाइरिबा पोखाय हौदबा बोम सिंग अदु सही असिगी हौकिबा जनवरी थादा मणिपुरी स्टेट फोर्स सिंग मथक्ता कुकी नार्को टेररिस्ट सिंग लांदारुक्तुना नकल अनी की मरक्ता अकन बमोंग द खुद ठोकनखिबा अदु द कुकी नार्को टेररिस्ट सिंग कबलक पोखाय हौदबा बोम सिंग ओइगनी हाइना थाजनरी अहानबदा यामना मरुइबा पाव अमा कंगलै पाकी मैरादगी लखचगे बिष्णुपुर डिस्ट्रिक्ट की हाई कैनन परिंग द सेंट्रल फोर्स अमदी स्टेट फोर्स की कंगबुना बंकर कया सादुना ngaksenbagi thabuk paikatre बिष्णुपुर डिस्ट्रिक्ट की लोकताक लिफ्ट इरिगेशन के हाई कैनन की परिंग असि सिक्योरिटी फोर्स ना मतम कुइना संग ngamdaduna लेरखी हाइरिबा हाई कैनन परिंग असि द कुकी मिलिटेंट सिंग नोंमै कापसिलक्तुना थोइना लांदारक मफम अम ओइदुना लाकी मदुना सिक्योरिटी फोर्स कंगुना लो कैनन की सरुक खक्ता द संग ngamlaga हाई कैनन की सरुक सिंग द संग ngamdana लेरखिबनी अदुबु हौजिक हाई कैनन की परिंग स्टेट फोर्स अमदि सेंट्रल फोर्स न बंकर कया सादुना थोमजिनदुना लेख्रे मणिपुरी लेंगाक न यामना थेंगना लौखलक ngaksenbagi थौरंग अम ओइना हौजिक हाई कैनन परिंग की मफम कया द 170 सुबा BSF की कंगु अमदि स्टेट सिक्योरिटी फोर्स सिंग न बंकर कया मरुम सादुना अकन ngaksenbagi थबुक पाइखत्रे मसिदा नतना हाई कैनन परिंग असिदा आउटपोस्ट कया सो हंगदुक्तुना पुंग कुनमरी चुपना ngaksenbagi थबुक पाइखत पहुक्रे पाइखलक लेब खोंगथांग असि कुकी मिलिटेंट सिंग सुगनु डिस्ट्रिक्ट की मफम कया द कुकी मिलिटेंट सिंग यामना तोइना नोंमै कापसिनदुना लांदारक पदु ngamdanabani लेंगाक न लौखलक लिबा ngaksenbagi खुंजंग असिबु प्रजा सेक्शन कयादगी थगत फोंदोकनरकली अदुगा मथंगी अपडेट असना ngarang ahing su kuki militant sing na nongmai round khara kablakhi sugnu wi praja sing khorsan tabida hanglibu relief camp da sang famlo duna leiri haukibe February tang tara ga mari dagi kun phawo numit tare ni subna kuki militant sing nongmai amadi bom kapsin dunu sugnu gi mafam kaya da landa silaki ba du February kunda combing operation sat thabadagi nongmai kapsin belepki adubu makata na kuki militant sing ngarang ahing nongyai matung pung baroga ma khairom daba matam da laloi phairom dagi nongmai round ohum mari rom sugnu rom da kapsin laki hairi sugnu da leiriba praja kaya na phungdorpagi matung inadi haujuk sugnu da BSF amadi state security force na ngaksinbagi thabuk mapung phana sathari adubu khunja sing di masagi mayum da leitana leiba ngamdabadagi haujuk sugnu dagi kilometer 2.50 रोम चलगा लेबा खोरसान ताबिदा खुदक की ओइना हांगलिब रिलीफ कैम्प संग फमलो दुना लेरी खुंजा सिंग फोंदोरपगी मतुंग इनदि मखाता ना कुकी मिलिटेंट सिंग सुगनु दु नोंमै अमदि बम कापसिलक्तुना लंदासिलकनी हाइबगी सिंगनबा चावना लेरी मणिपुर लेंगा की मेके जैसु कुकी मिलिटेंट सिंग ना अमुक हन्ना नोंमै कापसिलरोय हाइबगी थाजब खुंजा सिंग द पिद्री मदुना खुंजा सिंग ना मसागी मयुम संगदुना लेताना लेबा ngamdabani नोंमै कापलिप खिबदगी ngasi sugnu kaithen द दुकान मरी मंगा हांगदुना काइथेन दन संग ना पि योनबा मियोय खरा थोरकी सैरक सिदा थकनाबा इसिंग मरang काइना फंगदबा लोइना चाना थकनाबा पोलम सिंग फंगदबगी अवाब खुंजा सिंग ना मयोगनरी हाइ अदुगा मथंगी अपडेट असना म्यांमार दगी मिजोराम द लांजेनरक्तुना लेरिबा रिफ्यूजी सिंग युम हुमद्रा मैना तुमना चाख्रे पावसी पाउनिन खोंडगी लखुचबनी युमथंग नरिबा म्यांमार दगी लांजेलक्तुना मिजोराम दगी लेरिबा रिफ्यूजी सिंग लेनबा युम हुमद्रा रोम मैना चाख्रे मै चाखिबदु द हजिक फावबगी ओइना असियाना यावबगी पाव फंगबा ngamdri adum oinam asoka pankhar di यावख्रे हाइरी मिजोराम की कैपिटल आइजोल दगी चौराकना लेबा सिमुई कौबा मफम अमदा म्यांमार दगी लांजेनरक्तुना लेरिबा रिफ्यूजी सिंग लेनरिबा युम मतौ करमना मै चाखिबनु हाइबा मै सबसाना खंबा ngamdri adum oinam मखोइना थोंगनबा sakthong gas cylinder pokhairakpadagi oiramba yai हाइरी अदुगा यामना मरुइबा अपडेट अमा कंगलीपा की मैरादगी लखुचगे NSN IM की डिप्टी लीडर किलोन सर सकंगदबा सिंगना नोंमैना कापतुना हादमले नोंमै कापलेबना दुना भारत लेंगा का शांति की वरी सानारिबा नागालैंड की लाल हलुब अमा ओइरबा नेशनल सोशलिस्ट काउंसिल नागालैंड इसाक मुइबा ग्रुप की डिप्टी लीडर किलोन सर ओइना थौपुरिबा मियोय अमा ngarang नागालैंड की मोन डिस्ट्रिक्ट की विजिट पुलिस स्टेशन कोनबा नामसादा लेबा मसागी मयुमदा नोंमैना कापतुना हालमले हाइदी पावसिन हाई सकंगदबा सिंगना नोंमैना कापतुना हालमलबा किलोन सर असिगी ममिंग खामपै ओपै होम कोनिया कौई ngarang nungdang pung 8 minute yankhai rom taba matamda sakangdaba matik sanu kulai pai miyoy taruk na masagi mayumda sanglaklaga nupi angangi mamangda nongmayna kaplambani maduda mahaki yet thangba thabakta nongmay maru ama panki masigi matungda layong nabagdamakta hospital da purakpagi lambida laikidabani hairi pawasina makhataribadi mahak hana NSN IM yarom badagi NSN IM दा अमुक यावखी अदुगी मतुंग NSN YA अमुक हलक्तुना पार्टी की थबक थोरमसिंग तौदुना लाखी अदुबु हंदक इकुई कुइदना पार्टी अदु अमुक थादोक तमलगा NSN IM दा अमुक यावदुना लुप अदुगी डिप्टी किलोंसर ओइना थबुक तौदुना लाइबनी महाकु नोंगैना कापलम लिबा अदु NSN
YA gi lanmi sing oiramba yai haina thajanari misi asigi matangda Nagaland gi TG police station case ama lokhatuna makha taba thijin humjin bagi thabuk jataba hukre hawjuk fawu ki oina di mahakpu kanana kari maram gi damakta nongmaina kaptuna halambano haibu khangba ngamdri loinana mahakpu halamba kangbu aduna su claim torokpa leitri hairi aduga mathangi update asna chief minister N Biren labukta yumkai sajinba yaroi haina laurubasu RSS ki office sathok puthokliba labukta sajille Manipur ki chief minister N Biren lamdam sigi sing part turen umang momang amadi sathok puthokliba labuk sing legang na kanna ho nagari loina sathok puthokliba lawfam de yumkai office na sing ba amata sajinba tawbigano masi thinglaba gi damakta Manipur lenga asu Manipuri Conservation of Paddy Land and the Wetland Act 2014 set aduna leirabani adubu ek asibu thawoiduna chathok puthokliba labukta Rashtriya Swayamsevak Sangha RSS ki office ama Manipur gi oina sajinduna leibada miyamna angakpu oinare paka building oina RSS ki office sajiliba mafam asi Imphal West ki Nauria pakhang lakpa kendra gi manung chanba Konjeng Laikai Kauna Thabi Mading Lokol Imphal International Airport oirapna sajilakpani chathok puthokliba labuk ki lawfam da RSS ki paka building office oigedori asi ground floor yauraga mathol marini building asi gi akoibada fencing wall khajinduna asobo labuk ki saruk amasu kansinduna RSS ki office asi semgalakpani chathok puthokliba labuk kansi labuk to office amadi yumkai brick fill na singba sajinba yaroi haina chief minister na leibak miyam gi mafam da kanghanduna lagliba asigi mayokta building asi sagalagliba si karigino haibu hangsu leibak miyam gi mafam dagi hangnarakli RSS ki office asi sabagi mathi makum sing Waisel Turen da leptaba thathabadagi Turen asi adukki matik molhalle maduna Manipuri lengak na Waisel Turen kannabagi thabuk paikhat kani hairiba asigi ona tainabada Turel khungnung do phatta hoti leptana thatharakpa asibu su miyamna adukki matik pendaba phungdorakli amaromda Manipur lengak na Imphal ring road chamkaliba asiga mari lenana RSS ki office sagaliba lawfam asimak ring road ki mapa sab sana taki adubu RSS ki office building ni haidiba asi sokpa yaroi haiduna thaiduklaga hana ring road sembada soklamdaba labuk kaya amasu hojikta sokhalakpada ki lopu kaya na penadaba haibadu oire maduna ring road semnabagi thabuk paikhalakpa asida shakti leiba mioi kharna di makoi gi labukta sajinba yum kai soktanaba thaiduklaga atopa labuk singda sokhanduna ring road changbatpagi thabuk amasu sathare haina lopu kaya na pause asida phungdoragli aduga mathangi update asna Bengaluru dagi hotel amada thabuk tobi Manipuri nupi ama molest tawnaba honaramba mioi mari police na fakhre Bengaluru da city da laiba hotel amada thabuk tobi Manipuri nupi masa ama mafam adugi nahamari nanamduna molest tobi khre nupi adubu kanana pa honarbo na hama sokapan nangkhre tungda senari be mioi mari police na fagat pangam khre hairiba thaudok asi hauki February tang tarit ki taraga tarit ki nungyai matong pung amaga makhai taba matamda Bengaluru gi regional passport office manakta laiba hotel amada thokibani haidi pawasin hai masagi sahi kunga mangarum surubi Manipuri nupi masa asigi punna thabuk tomina bana ha amaga numit aduda kor manglada laiba regional passport office manaki amot akai hundok famda pochai khara hundok lamlaga halakpagi lambi da mioi mari nupi masa sin namduna faraga manak nakpada laiba building amagi manakta pusilaga molest tawnaba honaki maduda mahaka saminarbe mioi aduna kannana ba honabada mioi adubsu sakhangdaba mioi mari aduna phubi khi hairi mioi mari aduga nupi masa aduga muknabada nupi masa adugi maina ton amadi chimban gi sarukta soktuna i thoki sakhangdaba sing aduna saitu phawsin aduna mahakpu phuna ba honarapada law khongbagi khonjel tabadagi manak nakpada laiba mioi sing thorakpadagi mioi sing adu mafam adu thadoktuna sen khi hairi soklaba Manipuri nupi masa adu mafam adugi mioi sing na first aid pina ba honaringai mafam adudagi sen khiba mioi mari adu makhutta saina singba pairaga mafam aduda amuk hanna lakpadagi miyamna makhoiba tanaki mafam adudagi kilometer makhairom tanarga thodok adu senaba mioi ama phaki ahumna nanthek sena khi hairi tungda mafam adugi mioi singna Manipuri nupi masa adu amadi mahakka lakmina khiba naha adu kar amada punna sabina aduna thodok adugi matangda police ta wakat ki police na thodok adu senari be miyamna faraba mioi adu masin hangbaga loina nanthok sen khiba mioi ahum adu su phagat pa ngam khi hairi phagalaba mioi sing adu sahi tara taruk tagin tara taret phawbagi manungda leiba na hangak to oiki makhoi statement lawraba matungda makha taba case aduga mari leina police na purakpa matamda laknaba khanghallaga matungda imung manungi mioi sing da khusin naki loina thodok aduga mari leina police na IPC gi section 354A amadi 323 gi makha da case ama lokat khre hairi aduga mathangi update asna aeroplane da ganja puna ba honaramba phagat khre Imphal International Airport gi Delhi amadi Kolkata tamna paigadaba Indigo flight ki PO men consignment da hapkadaba polum sing check tawbugi thabuk chathabada ganja gram sadruk ko humdra yorumba thengnabadagi fagatlaba matung singjami police station da khusin nakre pawasin hai fagatlaba ganja sing adu langthaban mantri khongdagi Surchandra Khurai jam amadi chajing mamang lekai dagi ti nikes ki mingde Delhi amadi Kolkata da thana ba honarambani hairi amaromda Kasar police amadi Assam rifles ki kampuna ngarang Kasar ta sakiba operation da Manipuri masa ama number 4 ko konana fare hairi farabami edugi maming haumin thang
Donggen sahi kuntraga nithoi kawi mangonda number 4 Ramsamri kunga mathoi fagat pangamki number 4 sing adu tongan ba sapon kep taraga mapan da haptuna purakibani fagat laba drug sing adu malim gi kaithen de lupa crore aniga lakh mapan room ki mamal oigani farba mi adu polam sing adu konana kasar police station da kusin nakre hairi aduga matangi update asna su makata na sangdok pe yaroi haiduna masing yam lo nupi sing na pukhau mai kaide release kre barat lenga kamadi tongan bu kukilal hulu kun marigi umbrella group ama oiriba keno amadi UPF ki kuyek pina duna satna ba hukiba suspension of operation su asi makata na sangdok pe yaroi haiduna ngasi imphal is ki manung chana pukhau mai kaide gi masing yam lo nupi oibi sing na release kre ngasi sat ki rally adu the village protection force The United Committee of Pukhau and Makeng Dolai Thapi Gram Panchayat amadi iramdam kanbalup ikal gapunana khusam nadunu pangtokibani rally adu ngasi sambrai lampakta gi hoki chawrak nupi lising ani rom hena saruk yaduna satki rally sali basing na bharat ki masu ahum gi firan amadi salai tarit ki firan sing pai ki rally sali basing na amat oina lauki bu kholaudi ku ki militant sing bharat lenga ka satna ribasu makata na sangdok pa yaroi haina amat oina lauki aduga aroi bagi update asina sin kuki sing tagi lalon pot lauduna karbar tobu khutak ta tokpiyu folks Manipur ko masih tanah tugai na bahon dari besin kuki sing tagi yong sakam dia tai lalon pot kaya saunu puthorok pada maru ko ina sena be music masak ta hojik Federation of Civil Society Organization Fox na satri be drive asi dagi hena kan be drive sang tilak pamatam da mai kai club on de mera pai bi imai bel sing mating pang biduni yek na bada sat ki gadaba ikhoi gi senmit on kan bada thodang domina si maduna sin kuki sing tagi lalon pot lauduna karbar tawu khudak ta topi yu haina Fox na press ta ko serol amana hairi serol asin hairi badi morerom dagi manipur pusilak pa yong sak asi sahi de lupa crore Sahumgo humdra helabani haibu wapum economics ki oja amagi article da phongdok pa laikhrabani yamlaba manipur ki sel asi Myanmar rom da sat ki bas yek laba sin kuki sing ki khutta yauduna aikoina sauna mateng pangbu oina thokarle maram aduna lamdam asige yelhongmi pur khuding makna more rom dagi maru oina sin kuki sing dagi lalun pot lauduna karbar to bu khudak telepi yu hairi adugo mathangi update asna Delhi da sara hen bagi khungjung sing sin krai Manipur thokliba thatara phajilak laba kangbani ki irang asibu hannayeng bidribo Bharat ki Prime Minister Narendra Modi bu mikap thokan naba lamyan be irabot Memorial Integrated limit na sangsilak khungjung gi sarug amoina ngasi dagi Delhi da sara hen bagi khungjung singsin bahukre ngasi ahubo numite Delhi University ki Arts Faculty get mamangi limit Manipur gi thongmi malem thongam na sara hen bagi khungjung singsin ki khungjung adu Delhi Meeting Coordinating Committee gi mihchung amadi Delhi da leiba Manipuri masa sing na mapung pana sagot ki sara hen bagi khungjung singsin ki malem da tongana lamdam asda thoklebi irang asi state lengak na sunga hekki oina thabuk paikhatuna leire center lengak na su irang asi loisina bo hona dre maram aduna matam khargi manungda Manipur da kari oigada bano haiba khangdre maram aduna center lengak po haudokna ba khungjung asi sangsin bani dabi phangdri ba fabu khungjung sangsin gani haiki adugo mathangi update asna assembly mi from the su handokna ba amatu oiba warep lauduna center da taksin gadabani kokomi Kukilal hopasing sa thariba su sa nakangon ki wangwada kukilal hopasing na thabuk thorum kaya sa tharik le habas hen mayak senglaba thasi ki kudgani pande ke huduna phamgo doriba Manipuri Legislative Assembly ki mi from the su handokna amatu oiba warep lauduna center da taksin gadabani haina kokomi ki convener Somendror na haikre wafam asing asi pawmising ko unaba madam hangna phongdo ki bani mahna makhata na hai su gi sa nakangon wangwada thabuk torok padagi state lengak na su handok le haina mamang da lauthokre adu center lengak na di handok tri maram aduna Manipuri lengak ka center leibak ta taksin duna su Handohan kadabani handak Churasanpur DC office police station SP gi office mai thaki pagi thodok adu chenaba sing numit tare ni gi manungda phaduna logi oiba thabuk matik lokhatuna matik saba sairak pinaba Manipur lengak ta ko komine taksin ki bo wafam adu thabuk ta onthok piu haiki magna makhata na pawmi sing da phongdok ki bedadi IM gi reng da leiriba DC amasung SP bu ITLF na ki hanba makoi gi punsi da sing na ba si taraina lopum tokte masimak nation ase sing na bani masida center amadi lengak na yengduna leiba sumloi leibak asiga topa leibak singna lo leitraba leibak amu oina laukhigani maram aduna maran leiba sing phaduna lo leiba leibak ni haiba khangan gadabani maduna taduna singdana lo ama tamdana lo ama leibagi mawong sa tharak labadi tampakta leiriba miyam state amadi center lengakta onsil lakloi haningai leite hairi